September tha yorokpada miyamna ningsingnaribasi Jananeta Irabot-ni tha asina yorokpada laikhidraba lusingba asigi punsiga mari lenaba itihaski saruksing miyamna nahungnana hek ningsingnari. September tha si Jananeta Irabot-ki punsiga yamna mari lenaba tha amasu oiri. Jananeta si September tha da pokpani aduga September tha da thupkhibani. Mirot oikhibasu September tha dani. Jananeta Hizam Irabot ing 1973 September tang 30 da Taibongpan da khongdarakhibani. Aduga ing 1958 September tang 13 da Taibongpan thadokhibani. Mahak ing 1995 September thada pungdongbamda thokhiba thaudok amadagi mirot oikhi. Mirot oina leiringai manungda Burmagi tangboda masagi anaba amadagi leikhidabani. Jananeta na ngasidagi sahi 63 gi mamangda Taibongpal thadokrabasu mahak ngasi phawba hingli miyamgi marakta leiri haina launari. Miyamna mahakki wakhalonba awangba thakta ikai khumnari. Mahakna pamjaramba lambi aduda Manipurgi miyamna leppa leitana sangsilli. Sahi khudingi September thada Jananeta gi ningsing thorom kya pangthoknariba asinasu Jananeta na pamjaramba lambi aduda miyamna leppa leitana sangsilli haiba adumak takli. Sahi khudingi September thada Jananeta Irabot-ki ningsing thorom sing paksana pangthoknari. September tha supna ningsing thorom sing pangthoknabasina September tha si Irabot-ki thani haina phawba lawba yarakli. Kumsigi oinasu September tha yorokpaga loinana Irabot-ki ningsing thorom sing pangthokpa hunakhre. Irabot Celebration Committee gi September tha supna pangthokadaba Irabot-ki ningsing thorom haukhre. Amaromda Protection and Preservation Committee Manipur amadi lamyanba Irabot ningsing thorom Observation Committee anina khusamnana sinduna September tha supna pangthokadaba ningsing thorom su haukhre. Irabot Celebration Committee gi tha amasumna pangthokadaba ningsing thorom haukhiba tang amada Bisnupur District ki manung chana leiba Ibudau Santhong Harauthel da haukibani. Haudokpagi thorom adu Irabot Celebration Committee Manipur Lawmi Loop CPI Bisnupur District Council amasung CPI Kumbi Local Council na khusamnana sinduna Farmers Demand Day haiba themda pangthokhibani. Amaromda Protection and Preservation Committee Manipur amasung lamyanba Irabot ningsing thorom Observation Committee gi September tha supna pangthokadaba ningsing thoromna September amada wahengbam lekai lairembi manakta leiba Protection and Preservation Committee Manipur gi office ta haudokhi. September tha da pangthoknaba Jananeta Irabot ki mapung oiba ningsing thorom si punna ahumni. Mapok numit leikhidaba numit amasung pungdongbam gi thaudoki ningsing thorom punna thorom ahum sini hojik phawbada mapung oiba thorom sing oina pangthokna duna laklibasi. Hena paksauna pangthoknaba thoromna mapok numit ki ningsing thoromni. Thorom asi Manipur da tanatana mapangi state sing da su paksauna pangthoknai. Hanadi September 30 da pangthokpa Jananeta Irabot ki ningsing thorom asi Communist Party amasung tongan ba loop sing tana pangthoktuna lakpani. Hojikti state government na su state ki thorom oina sinduna pangthokle. State government na Jananeta Irabot ki ningsing numit thorom pangthokpa horakhibasi haukhiba ing 2019 dagini. State asida BJP na lusingba chungsinaba government laklaba matungda ahanba oina lilasing khongnangkhongda state government na sinduna Irabot ki ningsing numit thorom pangthokhibani. Hojik leiriba Irabot Square sisu thorom aduda urep uyung tamlaga semgalakhibani. Manipur government ki oina Irabot numit thorom pangthokphamsi hojikti Irabot Square na oire. Mamang sahigi state ki oiba thorom su Irabot Square da pangthokhi kumsi su pangthokadauri. Irabot ki punsidi maithong yami hiram khudingmakta Irabot na saruk yakhi. Sana khonabada hori rolda miyamgi thabakta journalism gi ihauda mahimasingi lamda theater gi lamda Irabot na yaukhidaba amata leite. Maram asinani ngasigi mirol na Irabot pu pumnamaki marupni pumnamaki lusingbani haina launariba amasung leptana saksonaribasi. Irabot na hinglingai matamda miyamgi damak lairaba lawmi sinmi singi damak kathokpaga loinana pangthoklamba thabaksing kuiraga thoina hena masak thokpasu helakli. Ngasi miyam hupna Irabot ki ningsing thorom pangthoknaraklibasisu mahakki wakhalon amasung mahakna hinglingai matamda leibaki damak miyamgi damak samajki damak kathokpaga loinana pangthoklamba sintha kaya adugi damakni. Manipur da tanatana Manipuri sing taba Manipur gi mapangi tongan ba maphamsingda sahi khudingi Irabot ki ningsing thorom pangthoktuna mahakki mingkhai saksonari. Irabot leiramdrabadi ngasigi Manipur asi leiramdaba yai haibagi wafamsu phongdoknaba leiri. Matam aduda center da laikhiba government aduna Manipur amasung atai state kharagi district sing punsilaga Purbanchal Pradesh semnanaba thanglakhiba khongthang ama Irabot na thingkhibani. Karigumba khongthang adu thinglamdrabadi hojik leiriba Manipur asi leiramdabasu yari. Irabot na kalamba Manipur ngasidi maisa langba Manipur ama oiri. Jananeta Irabot kumba amatang leiramlabadi hojik mayok nariba problem sing ningthina loisinba ngamlamgadabani haina mod pinaba kayasu leiri. Amabu oirabasu Jananeta Irabot ki magundi singthabada loiba natte. Pumnamak mahakna hinglingai matamda miyamgi damak panglamba singthaningai oiraba thaudang sing adunani.